Hujik Pakistan USA amadi India ki marakta news am yamna kanna discussion tawri charcha dani public singna masi kaino hai matamda USA na Pakistan da $668 million defense pack masigi se sanction tawkre grant tawkre Pakistan da makoi na pirakadabani masigi maram asum haina mention tawri madi Pakistan da F-16 fighter jet lay masigi F-16 fighter jet ase Operation Sindur taubu matamda makoi gita Nur Khan ko ba base amakak lai sini masigi base asidasu attack to ki Indiana so fighter jet ase so ki pan ki bayaw bra masi Indian media de sum hain sum mention tawri adubu reality asini hai maldi F-16 fighter jet ase masi advanced technology da upgrade to bugita makta 2025 ki warfare da F-16 da makoi de piri se hana ki orambasu yai maduda modernize to bugita makta maduda ano onoba patra ano onoba device sing hapagi damakta masi revise tawagi damakta pibani sini aduga kanagomana asum mention tawri madudi operation sinduta harib F-16 fighter jet se soki pan kibe yaubra hojik America makhoi gi fighter jets F-16 se any country that like isanu masi any madugi country aduna hekta madu sok laga sinba khotpa tawbi ade sini America gi permission bathau tai America na madu to upgrade to hondori ni aduga to batai so Pakistan ase America gi khawtani Nur Khan base ase America gi base ni sini aduga masida karigumba China ga war to ndrakpa taraga di adu arbadi America na madudagi use to gani China da asumaina America amati Pakistan gi marakta makoi manungi oiba dillama yana pama lay aduna makoi huji Asif Munir se Pakistan government na yama thak wangan kre mark ki level as amoken wangan kre Asif Munir amati hujik Mark Rubio di Donald Trump ki team ase yaw namak luna kre asom na kanda India amati USA ki marakta relation se hana yam parambani adu pu hujik tapna phakidre kaya ki matak phakidra matamda 50% tarif ase langchinduni India ki matak ta lairi masigi matak ta amukka hena tarif pini makhoi gi cheng cha ama dairy ki products sangom ki products US resell ise masida so amuk tarif langsin gani haiduna ki handro lai cherak asida amukka America na fighter jets F-16 Pakistan ko sa upgrade to kita mukta swi am paisa pi base masi yam na chawbani sa mo ina walwar ta yang law na nainari India da gidi lap na sakre India bu hing thikre aduga Pakistan bu makoi na khaw da pusin kre makoi kita makta help mayam amma hojik langsan pa America na haurakle geopolitics ki kari strategy no America ki kari strategy no amati USA gi manungta Pakistan se pura kumjang jangkri se masi karam haina torip no haiduna yamna kanda nainari nainabasing na asum na su nainari maduti Indiana hojik Russia ga yamna kanna luna khiba Putin ka hantak laklamba Putin ka Indian government ga wari watai mayam sadra ka manungda kari kaino pek mayam ama masida defense ki khuju khulai ki ama ki mayam yaram gani sini expect to ngari sa adu official oina masigi pausi loina thorak trisni confidential ta lai kri sini manungda Putin la ka ngang rak sak na khipsing to so masi USA ki oina di challenging gumbani India na khoida aikoi na haibani aikoi ga nak na si aikoi khuju khulai lo aikoi ga relation thamsi na khoi ga mi lakta ada lai bani aduga na khoi na aikoi ga wa ta da na Russia ga aikoi gi yek na ga na khoi chang khi ta gadi na khoi gi yek no Pakistan bu aikoi na yok le makoi gi damak tai khoi mateng tawre haiba adu bu oini haina siam kan na haidari so hojik USA na $668 million F-16 fighter jet upgrade to bu ki damak ta pirak le semasi kan pa wani aduga masidiki hen pa mayam amasu US na Pakistan ki damak ta help to bi tawri sini Pakistan si amno waru rabani nang rabani makoi gi damak ta makoi gi mateng to ngai te makoi ji bankruptcy chatle makoi khuchu khulai di thamkro makoi gi paisa ri ko siam ware haibani adubu IMF tagi su makoi gi loan phanglani side khudeng daki makoi gi paisa ri ko se mama America ni ya khra mani piwirani adu Pakistan gi economic the problem bai rosini amrom da India har ko khudong chaw sing asidagi hojik America na inthokli hojik ki point yo found the America India yanate distance oikre relation se aruga Pakistan amati USA asina hojik tam na naksin da krisini